Tanu mapukningda sonjay. Kuiraroi. Dalam nganba. Nangbudi aina ngakchat nangadaba matamda yaudri phawbadi. Nungsiba saba haiduni. Tanu madi thamoida pina nokchari lamnganbana. Tanu kaitaragi tumilari dubo. Tabro. Kaurakpada Tanu masada ikhang khangi. Tayo dalam nganba. Dalam nganbasu larik padi already pajaro. Ngasidi yam tumningi. Aduna tumagi. Saunu ko dalam nganba. As, adugi ba ay namang saukidro ang awisi diba? Pare. Ajana tumjaro ko. Good night. Good night dalam nganba. Phone thamkraba matungda Tanudu wai sangbagi sorka to nina tana hondurai. Wai da nungsiba saba sisu. Ay boy hekta kainarasirane. Ado ngawchat na bagi reaction do pan ba yawruin tawbani ba. Warasu wana niya matam do ngay batari dana. Ay gipandam pangdri phawbadi kharawa ba haiduni. Lamngan basu ngayak larik para matung tumba changkri. Ayuki matam ni masa-masagi sintha pangnari. Chawbaga sanatumbiga do wari sanari chawbana. Icha Janita si yumde potharuba matamda apopi mama soidana ngakani. Matamda asengba haidabasi yaroi. Maibo kayam puina kupaga thamba yagadawribano. Isagi masasi susoli. Wafamdu he khanglabadi masasi hena sonthakrani. Aduna masasi kankatri phawbadi hospital sida dum lairasi. Aigi motari sina fagadraba male. Mama, nangna kay khaliba. Aigi di moy pabong na fani khanbado adum yajari. Moy pabong na haribadu na suphagadra khali. Pare dudi adumay tawrasi ko. Nang ichani na bagay kay nung tataw biru chuchalo. Ay pay kong baga tabam ta chalugi. Fajana ning tinalemo. Ay, adumay pabong kayam kuira kadaba tabak no. Kuira ay falaki. Adure mo chalo kiye ko. Pay kong ba? Gari tawduro, ingo pagi manak chalusi. Funny sir. Asi hairaga gari tawduk na chatkri. Ngayaki matong ingo pagi mayum yauradina, chawbaga paikombaga do, gate hangaga changa ami. Ate angang sing na gari manak talay halami. Ingo basu tabak chatpagi loisin baluraga thoglakpaga mapachana kri. Gate tagi chawba changakpado ubada ingo ba masado mihun sukidri. Humangsu kangkhalai. Ingo masado pakataba saraga. Sir, changbiro. Kay tabak lagi lakthokna lakpirisibo. Sida phambiyo sir. Chawbaga paikombaga changaga famtharai. Chawbadu ingobada muna yengaga. Aini lakpagi maramsi nang nasana khangamgani sukhali. Aidi oidaba ngangmusi yam hainade. Aduna nasana khangna haijaro. Chawbagi wahiduda hena pakhatkre ingoba. Masada pakat pabumba phajilaga. Sir, karamba wafamgi oirabano ai gyan taba ngamjadri. Tasengna idi kanagi mafamda kimta tawkiba leite. Chawba hantang muksa adumak napthaina hairai. Ingoba, nangi maithongda tariba saktamduna adumak khangba ngami. Nang hawjik chahi yam nauri. Nangi nupi angangi sukhalo. Ngaihaki oidaba wahaiduna imungi mi sokpana phabra. Natraga asengba haibana phabra haibadu muna khalo. Nangna asengba haibada nangbudi aina ngakpigani. Misato kanano sing hairo. Ingobada magi nupi angang palakpaduna masado laiba yadraduna asengba pumba haidoklagi khankre. Sir, aibudi amukta ngakpiyo. Ay asengba pumba haijage. Kaygumba aina asengba si haiba matamda ay tabak tatkini su khangje. Aduba sarna aibudi kanbiyo. Aina yauriba company asigi sar burjena. Sarba hatu ona tabak asi aingonda sinarakpani. Oh, Brojena aibu halo haibagi maram sina kai. Sar Brojengi company dagi Sar Chawbagi company asina hena mai pakpa helakpadagi Sar Brojena kalakpadagi Sar bahana basingkibani. Chawbada nokningdaba minok ama noklaga. Misingse makhal mathel haiduni. Kaisu laitabagidamaksida mi amagi punsibu kaisu laitana khanba. Aduguma midudi mapunsida phaba oiroi. Chawba ingobada onsilagai rai. Fare dudi ekhoi mu chalukhi. Nangbude ina ngakpirabani aseng bhaibagi. Matungda sumna phataba thabak tawgi khanganu.
Mi amagi punsi paisana legi fangdabani. First and last warning ni ngasina. Kaigumba noi sarna thabak tadalagadi aigi naktarau. Ay mating tawge. Chawbasi mayamga manade mabuk jel singna thabak khudingmak tawjai. Minung si sawi fana lalurabasu phajana thamoi singna haijeraba matamda ngakpiba ngammi. Asimakna mayamna hena nungsibani chawbabu. Ingobana. Sir, ay matungda sumna phataba thabak tawjararai. Ngasidi nang thabak suti laro. Ay burjengi managda chatkani. Nang khudong thiba tokpusu yai. Aduna chatkano. Funny sir. Chawbaga paikhombaga sum mafamdagi thoklakli. Gari manungda paikhombana chawbada ngai. Sir, hauji dum burjengi managda chatkadra. Hauji dum chalasi. Konagi thabak khaklarasi. Tauringai da pulap loisilasi. Aduna farani. Paikhombana adudi burjengi company tamna thaujaragi ko sir. Lamngan boy sawari sasadana college manungda changa ami. Malemna. Lamngan ba, nangi na kukchak pidula krasalo. Malaktrika sida classroom da pachangorasi. Ngan ba na. Tanula kay dawragi. Kayino nang napachangaw siga haidubo. Malemna. As! Noi si supak malakman krihe. Madi jo pidula adi mana tawdui mayamda ure mitam dayba. Sisi, sumayna ni mana tawdui si. Maray kasi konsinaraga. Dalam ngan ba kay githing na laino. Hikta harak tawri bani. Makutaga konsindana. As ay may na di may mongdo. Malem na tanungi mataw tamaga tawri ba mongdo ubada. Ngan ba madi kan hekta nokri. Lam ngan ba da nokning abani. Ado ba nokning da ba saraga. Sausinaraga hayrai. Malem, nang soro ko ngasi. Nang nihinji na khalido na kay ginoba. Yamu yaning di ko. Chakro chalo sayda. Malem na khawdem laga. May nupiso di saw bajani ko. Aseng bahay binini di khanda kay. Sawno aseng bahay bani ay di. Ado sawrasu kem taw bangam loy hariba. Natro ngan ba? Lamngan ba na malim da kawgi na makum tanggalakpado ubada. Malim da haw thada na chenkre. Atugi mataw duda ngan ba madi kan na nokli. Nokpa henman bagi mabuk nara duna. Makuto na mabuk paraga nokpa khangli. Lamngan ba na. Yar he nang masukara nuadi. Kaidabu nokningi no khangdiba. Lao chase. Amma sisu nungay duni hori na ina. Lamngan baga su classroom tamna laglammi. Priti ga tanuga su washroom changuraga lakpaga. Lamngan boy na lakpaga tingnari. Ngan ba na. Ichanani di kake matin charage. Priti na. Dangan ba ay di kang sachari. Tanu na. Ay di chak charakti chaning di na. Tanu na chak charakti hay baduda. Lamngan ba masado nungay taba pawi. Lamngan ba na di tanu yam na nung sijabani. Kay di charakti no. Saning da sukhara charak uyadro. Nasasok no bayam toy ko tanu na nga ma. Chaning da bay ni. Kem ta soy da. Breakfast yam chari. Charak ni nang di. Nang hay sini nang. Ngang na ba siyang mga basibo karino kang di ba? Priti na no aga. Mising se, ay ko'y lay hay baga se, amda kang bidre he. Ayeng ba ko'y oy na ikahira ka dori tawri se. Ngan ba na? Priti, hajiki matam di ayeng boy ni ikay na rabani. Ado na kang sinadaba saraga lay ba na yan na parabani. Dangan ba? Ay di nahangay kang udre. Ado, ngasidagi kang jilagi he. Kang jilo, karga kang jilo ba? Tanu na. Yampakti ko na ba ningi do? Pangzadi di haining draga, pangdaba no di kalak chow. Priti na. Yajari. Ikay khangdabagi romance to kalak chedi hari ba? Romance kalay. Dangan ba? Nuray ga jinita ga kulis laktaba kuire. Kita mo yaroge. Dangan boy khangbra. Ngan ba na? Jinita do. Handa accident huye. Ado hiyo si hospital da layri. Accident da jinita gi mama su laikidre. Nuray gi ima pabung na Janita ba chekshin na sinabiri. Adugi nuray sa kulis laktabani. Priti na. Ay ko'y di amta khangdi. Pausam da tadi. Yam nungay ti. Ado ay na class amam yawra maga hospital chalusi. Anabang ba? Janita do. Mabung upaw yung pabani. Nungay ti ba? Ngan ba na? Iyayi chalusi.
Tanudu chatningdabagi oidaba haira'i. Aidi pharak tani thaba ma lehawi yumda. Pritina, nangnabu kari thabak lehoriba, chabaga tumaga leiba nangna yam pakte ko nong phadok chase haibasida. Adusu bens amatada faminariba namanabiduna so ise adugini anaba hangwa chase haisi. Nong phadok chatpabu nangi thabak to kona tawro. Tanusu Pritiga manaba tandana mayam chase hainabudu kem hairudri. Chatpada dum tari ngan bana adudi class loibaga nasa khangna thongnaro halakpada thengbuda nungaite noisi yawbanina hoida ngan ba ashamna masha gi class da changna khri sanatombina icha sohana dagi di yamna kan katleda isinga sabasina phadi si tawragane hakchang dana thokpigi yam kuina gana ba yade ko icha sidi Nuraina fagi tawraklami ai sunara sira khangdida Sanatambina nangna mukaidano naningi sina naba kaise yam nungai bani khali mali masi angangsi ngaurabra khangdi ho imana seba ga tawbibado adu pamakpa adugi naningi ba mama ai sunarage thida ngaubi sidia seba tawbagi damakta naningi ba nadrasune imana seba tawbiraga loridana Jenitana adudi nurai aigi mahuta nang loina nabiragera aise phambaga tumbaga dawari aduna nangna musilloba adana faradra Parani asi hairaga makoi pulap nokminai ngake matung chawbo superjengi company yoraduna gari ka maga changlaklammi Brojengi office manung changi tawbada thongjin panda leiramba bodyguard amana thetlaga ngami kanauna bigada boirabano chawbana noi sir brojen unage wari robo masana da bayadri adugini sir de uji aru meeting am tawri loiraga na trade nungai do manre fari de meeting loi bangarage sir somgi room sida changa sira dude aduga sir ngai biro Chawbaga paikombaga the room da changaga meeting loiba ngairi ngayaki matung brojen su meeting loiraduna meeting room dagi tholaklammi bodyguard ama brojen gi manak jangsillaga sir unabanu pani lai sir aru bori sanaga da bani ai asomgi room da sir bungairi kanana gi midubo adudi hangzaudri noisidiba matam phatrakan sida kanano karina fajana ga changan bayadro Sir, matung dangjaragi. Bodyguard tu na haiba room da brojen changaklami. Brojen na thongdo hangaga changakpada phammaga leiramliba midu ubada brojen masado kainom tawkri. Changni haibaga kawkri chaplipaga lei. Chawon outfit tawraga. Sir, changbiro. Ai sir ga sanadaba yadraba wari ma leiri adugi lakjabani. Chawona wangangakpada da brojen wakhalai. Brojen mashado kemtau daba lanjidaba saraga changai nakanda leiriba sophada famtharai aduga chawbodon silaga sarnai tha thajadana lakpibu kairu bari sana saibanu coffee thaga nena tana bari sana si ai haki asi haraga magi body card coffee por o haikri chawbana yari dai drasu wana banemo sumari sasi ai si wari sabada koi thopase kya kai tawdi aduna ikajaragi Brojen mashado laitana phamagam laktri chawbana kari harakani khanbada masada humang kangmana loirabani Brojen kemdo da basaraga kayo form like tabiu sir na ai famda kai pin da balagi aina sir gi mafamda kai ahen bu thabak tawki bagino ai bu hatna ba etik tawri basi ai marum khangbu pami Brojen lala tawraga airai adubu kanana sir gi mafam dairaklibanu adubu thabakto aina tawgadaba natida sir bu nusida misi na jilakpo ramgani aduda sir na kai gi thajabiriba chawbado ai fit chimbal chikhatlaga no e sir isana tawkiba thabakto aina tawde hairaga kayam kuina chenba yadoino adumana leidi saru asembadu mai biyu kidauge angang macha tabagi thabak si toksida hainadeba aduna asembadu mai biro sargi mapamda kemta himba tawjaroi asembadu tangai biyu
Accident namitugi sar nami thadorappada aduna thorokpa gari number du ifamda loina lei sar na seng bai biroi hairagana ai police ta sina bai duni akai mukti charuki asi hairaga chawba golaga chatki tawi brojen masadi ipa pakatna chawba bu khamai sir ngai khomta famko ai asi budu mai jagi asi hairaga brojena chawba mo phamalami brojen masana sukhangjai chawba singnaba magi matik natte haiba chawbudi tawgida ngambani magi ne haibada mi wate marai yetna ruba matamda mara dum ngamkini haiba khangi brojen tamna wa haiba horai aina sargi mafamda kalak pen man kibana sarwat kina thawang luri ai afafata kan daudri ai fatabu wakaldun liching oiduna tawkhibani tawdokto sarna ai bumta ngapiu Eigi company dagi sargi company lakpadagi ai kalauri aduna thapasi tawkhibani brojengi wadu taba loibaga chawbana paikhomba silagi ingit ama tawi chawbana tawraklibi ingit paikhomba su gyan taraduna phamlambadagi agotlaga thokri paikhomba agotlaga chatkibaduna brojen masadu chingnana yengai chawbana mina mahen khiba matamda kalakpa miyoba haibasidi miyoiba khudingmakki machani adubu kalakpagi mayaina migi punsibu manghanbadi phattabra khali sarna thabaktu pangthomdaida wakhaldo khitang kanthabiramadi hena nungaijagadabani mayamdo haina khibagi matung ina makoi pulap hospital tamna laklammi ngaihaki matung hospital yauraduna pulap changa ammi mayam lakpadu ubada nuraina kai ningsingaina mayam haunaraga hekta laisiba aidi akhoi kasi amta ningsingmidrabrana warauba horurabani malemna adu khangdana aina mayam se ekta hoidana puraklibasini ichansingse warohanba yadi khallibani malemgi waiduda mayam punna amung noi pritidu jenita gi manak changsillaga jenita nasa khara nungairabra aidi naksu esu khangde ngasi ka khangi khangmagane aina chatluse haibagi laini Jenita do yamna supagat labani Jenitana yam bari Nuraiga mamagana pajana sena bibadagi aisu college takladabani ko noi mayamga supuladabani Pritina asi sono ibung omse yam phatta boirami nangsu ekase amta haibirakti moidang khangiba asidabu sauningodi sikanano ba karanda ngangaga leijaraba malem hekta khumai hekta haidokpa yabro nupi noi di kapjet bini aduna mo anabada do ansilaga pula mu kapmina tarena haidaba khangabra nuraina as yareba damalem dangi karanse ai no pa khangna bon abada yam wai ko tanudi hoi ma kem haidi tumin sumpam magalei sana tumbina room du jangak paga mayam phammaga leirambadida sana tumbina rawara waira ami aima icha mayam la ami dana lamngan bana Oi ma, ai kai me maunaraga jenita ge na bangurase ne talaba icha me amlak phasidi kari chani tawrisidia yarani di ma kai bu chane agi mayam pulaga wari sanari si mangari nong phadolak pada kai gi charoi dino wari susani cha susa dawni ko asi hairaga angang amada chana ba lawru chona chatlan khre